Soo Chathanariba Kuki jo Lalhoulup Shing gi Camp Taret MAPHAM HONGDOK HONGJIN TOUBADA Kuki jo Lalhoulup Shing AMADI Ministry of Home Affairs ka Ngarang Yannaba ama Purakhre LAMDAM ASIGI National Highway Singda Free Movement CHATNAHANBAGI YANABADI HOUJIK su PURAKPA NGAMDANA LEIRI Ministry gi makok thongba government official amana phongdorakhiba wafam sing palladuna Hindu pauchi gi report amana hai Ngarang Kuki jo Lalhoulup Shing AMADI Ministry of Home Affairs ki official singa unakhiba aduda Ministry gi maikaidagi lut tawkhiba khusu khulai sing lokhatnaba AMADI National Highway Singda Free Movement leinabagi matangda takshinki hairi Panba yabadi HOUJIK LAMDAM asida leiriba Soo designated camp 13 asigi manungda maitai khul singa naknaba chingkhong chinyada leiba camp taret hongdoknaba security agency singna propose tauba laikhrabani Jahi anigi matungda hiram asiga mari leinana Ministry of Home Affairs ka tha asigi mapandagi wari sanaba haukhibani official aduna makhatana hai Sugi Yannaba asi makhatana Chathanabagi wafamdi laingaki maikaidagi chapchana thamkhide adum oinamak Yannaba adu makha chathaba natraga chathadaba haibasi Kuki jo Lalhoulup Shing aduna Sugi ground rules ngakna chatpa natraga chattabagi matung inna warep laurakani haidi